Krumzari, Coffee with Times of Manipur Ming Tavir Singbo Ahan Mukta Taram Nopsiri, Nasi Ekuni Unazagoribasi, Handakta, Maruena, Heli Amadi Sonia, the present or Pangto Cuba, Miss Manipur 2018 Takrabi, Raina Sharma Laimayumni, Yamanaha Riba Masagi Sahi, Tarama Prangai, the Binipi Masasna, Kamain to the Namasi Glamour Walls Sanak Baduga, Hairiba, Adu event, Pigeon Asida Kamain to Nasaru Yakiba, Tungi Punsida, Kari Winingiba at Hybrid Madu. Coming in with the bank, I see a quick studio that Raina Langsimdule and Abutaram Nokshiri. Raina Maru in a times of Manipur High BatomTV Hariba, which satellite channel Manipur Hanba, private satellite channel, Hokiba, October Gitang, Anida, Manipur Chief Minister, Loans to with the Nangasi, Malingle Bak, Nifum do Yauna, Koi Tuan Tuanba, India from Sinbatunga Koi, Tata Sky Kutanga, channel number 1973 the Fangandana, Aduma Manipur culture, tradition, Chetnabi, current affairs, news mayam sing a Sifangana Hondari, Asumba, Lamjingba group the local labor, Kongtanga Sida, Raina Kai Fau in the Tambi. Aina Haizagabadi, Yamda Chokatba, Hadi Chow Tokjaba, Chow Tokjaninga approach Haman and Kanjay. Hadi Akwegi Lamdam Stella culture and tradition, the gi Toiba social issues Mamsa. Mapan Lamdala give a chili now Mam Kangmin Naba or Atopa different people, Akwe Manipur Gimaram, the Kanging Mamsu, Sigumba approach Sidagi platform Moina. Lamjingba group na pangkacharakpa tawbirakpa say amna harauze chawthokchinga okay. On the other hand, thank you very much for being Miss Manipur 2019 gi Miss the coveted title of crown phangmirakpa ahamada wish tawjari Raina maruina akhoi sigi glamour wall sisang mamangda Raina schooling kadai tawrei kari lamdagi no aduga kamain tawduna sti chang khiuna thathambi I have class 1 na 10 bog Nirmalabas High School Tamjari. Aduga 11 12 na TZ Higher Secondary School da. Aduga I have nagampalay miyum layrak tagini. Kamain to na sigi fil sang khibuno. It is your first ATM ahan ba ATM la aduga Miss Manipur gi adumba crown upagi title phangum mikup tu da kari phaugi. Aigi ahamba first ever attempt ne sigi mamang da modeling catwalk. I had no idea about it. Aduga CDI first time ever. Aduga crown upamatamda I was really excited. Aduga moment da adum leave I could forever live in that moment. Hi di sigi saruya basida ko sida ko makhadi phangakani khai bi asasana khna taga das I try to rugia aduga sigi wall is the song changa gi yengi haibagi wakhalon da na taga nang asana khanjaba aduga inspiration pi bana taga kana gumbagi advice akamai to na changki I see pre-plan tawbana cha giteba. Akhoi gi cheche chimcha egi cheche duga Jeraba hoi che Teresa hoi audagi che Soma da sant oina sum moi gi guidance makha the lak tawzar pane. Maru oina khangning se khoi schooling se tongan ba 1 to 10 bodi nirmal ba sa tame aduga 11 12 na TG de tame ko. Khangi balai bra wakhan da haibadi ai suma tamama da di sum ba fil change ga ina ko natragana just by eventually hai tare ko thok pra kamai ta Eventually gradual process ne wine hining ado sigi preparation di kamai da gi hoi yaung na bagi magi form nu men bkhot ba tawre grooming to bkhot pa even punsida su ket work amuta salakti hai modeling sung da torokti hai it is so surprised amna ngangni ngai o poni hai di first attempt adugi experience mamangda kemsle draganda sigi saruksi yaro kanda Miss Manipur gi title phangfa si punchida yamna adum red letter day when le roni khali kamaina tawre si te nang preparation ni kamai to grooming process se moina takpir eko egi mentor me amduna duga organization gi kanguna su am help tawbi duga support se am tawbi ki duga mainly it's only because of them that I could reach here today duga yum dazu practice to say effort me am thada zagi duga adu it has paid off tha kya muki man gi preparation kamai to Thagi mamang da di tawzadre like mit kya ni muchangi 7 days to that I moina takpi gi ba mayam do grooming days ta adu yumda halaga su dum practice adum tawse Mama Papa gi di supporting kamai to family support kamai to nang tholak basida even class 12 loire aduga si tawge mama ai smaina Miss Manipur yaugi kai hai basida family gi supporting kamai li
family gi support se yam tas engna haizer ga di sung lai gi deba akoi ai gi chiche chimcha si khatang ma khatang aduga bachauga ma boka moi ahung khatang da ne lai bi mama ga papa ga kay no pam se hai di mama su academics to ina loi hotno na lai ba ma papa gi mami ne kay ka bona mama gi da du hai bi adu kari kari tawge du sa papa sina laimyam suren sharma aduga mama gi na samulai lat pam me ma debi aduga papa di keno lai gi dre when I was like 3 okay mama di ke housewife kari wina lai housewife su aduga business mayam su business to ko sumaina Miss Manipur si tara matunda Miss Manipur je dum chahi ama khakhtang khangbi ba hai tare ko raina si matung ta ba di khoi khangbi na wat pa dum atop ba di even khoi Miss India ta ka da tong an ba assignment me ama phang ba even product ki obi ana to film ki obi ana to any atai bu be khoi Miss Manipur gi si na khoi ki tara ga chahi ama sida khara activities khara toraga adum hekta look ki bagi mong chi ubu phange ba as a Miss Manipur 2018 kamain khali smai toragadi su makara to honing ba even hoi social issues me am da de to pa le me am se yaw su ai nangi ba kari mo de sita raina ai gi mod haizer agadi chahi ama khatang rain toramaga matam du da sakhang haidi hojik ti burning topic ina dum ngatang gi de ningsing bira me mi am se but after 3-4 months adum kauna gi ba ngatane adu do thok tana ba opportunity pb ba do anjan da sum moina platform ama khoida pibiba adu maina to hanjani aduga yamna tasengna haizaraga di advocacies mayam thambira ko moina charity missions kumba dugumba mayam yaubiraga di tausu tausai ko dum tauraga su lai organization sing aduga MMO samna haizer MMO na silini adu moina platform pibi bagi da magta su yamna thagat chaninge ba aduga mathang da su moina sum moigi platform sidi yamna chawba platform dina like social issues akhoi gi attention utmost attention laiba mayam se moina pibi raga social cost su sum yausan biba do moina haidi youth oiro amado oiro inspire tauba because the advice contestant me amna piba message or can I say akhoi gi generation sida ko concern public ta sum advice oi be aidana voices of hope oi banina like I wish they can like encourage people and give them opportunities. Adu amana yam akhina thamjaning mamang su akhoi tongan ba miss takiba sing unna wari chana jakre lady organization silla kanda akhoi Miss Manipur haire Miss Manipur ne even Miss Northeast lakpe aba adu gi Northeast ki matung da Miss India lakpe aba even adu matung da akhoi Miss World ka lakpe aba then Miss Universe lakpe aba mayam ama sigi silisinda any organization sina any magi intact le kanda akhoi gi hena promote tong bagi chahi ama khaki toroga akhoi sigi ba Manipur ke sarkar ke department ki koi ad ni hangde hoarding ni khara thet laga adagi adu gi natabida magi over lives to gi ma stage se mathang stepping se oyan ba yar gadi adu mine sil lagadi phagadran khali swaida kari mo lei raina MMO na tawbiri sai yam phai ai haizer gadi moina su dum support tawbini haiba tawzu tawri ko aduga aina khanbada it's moi khatang gi da su loi depend tawna taba isa da su khara hotna ningadi ko encourage moina su tawbirakani thajai aduga laida sum moina su support to pibiraga mentor su oiraga adum step to takpiba kadona kana chatpana phai khotli do takpi ni na su khanjai adum hai su haibire moina support adum tawgena but from my side or any other future queen myamge side ta su akoi na su isana keno tawba am change ba hotna ba am change adu moina support tawbirak adawne adu maina su khanjai lakchening sina sigumba khoi Miss Manipur even adagi Orange Queen natraga Miss Barak me pangthoi je si pangthok pusina kadai fawda leiba yamna young talented oriba mayam leiba aspirant mayam leisinda kari di kanaba pi na khali raina chuma pangthok pa suma event present mayam pangthok pusina moigi ba kari area ma pi na khali sagi mot individual contestants mayam yes isagi sigi platforms idi women of akhoi Manipur se
culture tradition yam chawkhat pa rich oi balai pa ka mane aduga sida lai riba chili now myam se asisida platform ama different cultures and ethnicities ki women myam asida moina platform am pb se yamna kanei na khanjai duga keno sigi platform sida akhoi gi intelligence katang natte like beauty ko duga magi mi dugi personality skills talent kai ka loi hidden talents myam du so da ine ba adui mathakta moina training ground gi type ta pb ne akhoi da confidence build up tauna ba self esteem aduga most importantly haining badi social affiliates myam su expand tawre duga khwaidagi best oi badi understanding of people aduga ningon da ka my present tawni habado adu so maroi na si first attempt ni raina ge se siu mamang da schooling to matam da thoke ba even activities hai tare ko either extracurricular activities sports oi be aina takari adu madadi kare ki torok pa leibra aduga first attempt da stage da thoka da yang ro miyam ti mamang du da lepaga any question answer round tawdana adagi catwalk chatna tawdo hana activities kare ki torok pa le hana I envious tammi kandadi yam tawzare class 1 dagina 10 book adum I class president kumbo ko class captain house captain adum oizare duga assembly da su assembly conduct tawba news pa ba audagi extracurricular activities yam thambi khiba khoigi Nirmala bus high school moida su yam thank tawninge duidamak aduga pi ikandagi stage ti adum ka khachare aduga school gi anchor oiba MC oiba event am tawbada aduga teachers day audagi speech piba aduguma kharadi tawzare okay it's a maduna adumba Miss Manipur thokuda choba support am pi gibni if you are in first time attempting to on the stage adu tari khara mayang public ki lena khara fairness oiba fear oiba adu mayam su tholom su yam ni anyway thank you very much live wahang di khoi sigum base pangtho kanda lairiba khoi tholaiba mayam singsi grumar mayam thola kandu da makhoi gi ba sigi line chi da chaning ma mayam ma magi punsi gi na sigi line che chat ke lei atopa just some for some moment khara gi dor puje isa gi ona dire na aim in life si kai no kari oi gi ne khal I am in life the entrepreneur ening investor amaga I introduction da so haiza kibodo adum aduga mi akhoi gi community society am help tawninge aduga atopa lamda chachar ko moi gi aphaba mayam atopa culture tradition aphaba mayam do lausalaga aphattaba na hundokiba aduga akhoi gi Manipur Himalay pakta pusanjaraga aphaba mayam do sumingon da su support tawba help tawba adumai tawninge maruna akhoi leiriba sing si sarkar gi government job white collar job suma pamba mayam naha mayam su lei even adu mathakta akhoi mayam common laba doctor engineer ko suma mayam su lei why you want to become an entrepreneur kai gi damakta entrepreneur in a pamu no is there any reason behind it or not yes. Please tell me I first aina class 10 loirakpagi I hojibong singzari ba de momento Robert Kiyosaki gi Rich Dad Poor Dad na lyric ama pagi ba ise audagi entrepreneur dum oiningre mana mind oi change tawgre duga I have Benjamin Graham gi lyric su pazakiwa khara auduna market trend study am tawzaningi ba matamda aduga stock market ta su interest laizagi bhamna aduga sum tamba sum hauzare free time da fundamental analysis technical analysis aduga ai tasengna harga di entrepreneur oining ise government job taw tar di ai ithandagi hoi moisu support tawi ko mi mayam but indirectly ado entrepreneur tar di akhoi hojikan gi youth the high tardi moise unemployment rates am high or auduna I small business startup am torga mayam da thabak phangan bagi opportunity ma pige na adumaina help togen adu kadai area da no entrepreneur oning se even hajik choose torobra select torobra kamai tori adu makhata na koi hajik graduation loidi makhata na tam dhage doribra adu kadai area da no trust area piraga reina na torokodos IT da tawzani IT da tawge khaleba Sazik 12 loraga makhata na kai tawna ba thorang tawri adu mapan da chalaga tamgodoribra tamjani karam kari da kadai da chalaga tamgen khanbi ai se economics yam pame auduna developmental studies tamgen khanjai mapan da aduga lorga management tamgen khanjai ba aduga sum mi social ai social horizons to expand tawzaraga mi wonda isu help support lawzaraga adumaina small startup yam chaudra suma cham tangdei hogat chagen khanjaba
yam phaba wakhaloni maruina haji pamnari ba naha singde leri ba si khoi ngasai haje ni white collar job aduga doctor engineer suma line je chat pa haji lai ba change da ko information technology ya chuki mati yamna fast oirak pa global world si yamna small khoi ki village ama oirak pa gi stage nu lai ba si yam nungai je rana maruina khoi IT gi lamna changa kanda aduga entrepreneur ma oiraga suma mayam ma thau pi gi ne wakal thabe ba thagat chari marisida ai aten ba ma lojage aduga makhata no jage aten ba bre ma mayam de lojari aduga makhata na raina na kari kari to pa mi ba aduga tungi asada kari to do have sing adu khangna ba hona jage bre am to lominasi kidney gi problem leiraba renal transplant tawkhraba amadi saru gi anaba mayok na biriba singna khudong chaba sa lobi ho Manipur gi wang madagi lengbirakpa urology gi doctor Vikas Chen, nephrology doctor Suman Lata Naik, orthopedic doctor Amitnath Mishra. Hairiba doctor sing asina Asian Diagnostic Private Limited Nongwaibung near Kusum Olpamda langjagador. OPD gi matam tangkuni thoi nungthil gi pung amadagi pung manga phawba. Tangkulum doi ayuk ki pung mapandagi nungthil gi pung ama phawba. Diagnostic center asina test tawbagi charge khuding magda 20 sidai da mayam khangning ba hoi nahan gi du da khangning ma mayam su lerengani viewers sing na rena ge height check ya no aduga figure position si kamai le ai height se 5'7" ne aduga figure gi di 34 aduga 27 aduga 36 I guess. Hobbies ke ke oigi rena Hobbies say reading, writing, aduga music. Yam pamjay. Okay. Favorite color se kaino? Favorite white. White. Favorite food se kaino? Fruit. Oh, food. Adudi depends on mood actually. Quite a pump the bite, neck pumps the bite. Quite a pump the kangsui. Kangsui. May have said kangsui henego. May have not told Zara and the kangsui, the biscuit, the kangsui, kangsui, mechanical matentor, everybody in my valley. Maru in Hazila using say, quite Hazila violence against women, Hivatai, the piece in Sigi, Nipiga, the Paga Tongman, and the Chapa society, I'm telling Maru. Adubu, Hazim Manipur, that like the way you see violence against women, says Sukimatic Tau. We hear a liability percentage, Hengali, Habagi, power of newspapers in the media, the power people. Maru in a koi Nupas and the piece in Pineba, Aduga Angangs in the Pineba, soon begin Matang Sidadi, Rainagi Bakari Motley, Masi Equi, coming the Dargawa society sida, pay more. See, I'm vital over social issue amanen kanje. Ado first, wakal se, migi mindset change to wama yam darkar tayo husik. Education is very important. Ado educated over milo imak wakal pattaba kande ay nalaw badi yade. Aduga yam important over di moral values, magi conviction, strong conviction am laiba. Aduga patte haba thabak to di tawroi dabane akhui. Aduga mayam violence against women se yam na thoe India da. Mainly India khatang na te all whole world dane. Aduga women empowerment so hojikti yam darkar oy. Aduga women empowerment na just economic empowerment tau bitar diko women se moisu masana stand alone tau bangamakani aduga aigi sum opinion okay so okay this is aduga like world poverty su eradicate torakani in thazai masana independent oina lepangamadi aduga gender equality su purak pangamgani in thazai aduga women su strong oi darkar tai aduga men understand tawgadaba haidi khoi society da lariba nu pa mayam sina understand tawbigadabane femininity habadi strong oi habane weak oi habanate women se aduga active oi khoi passive oi banate aduga khoi se moral values ko character oina akhoi gi yamna phajana laiminaba ya bhatane auna khatang khandabi ba ma phai na khanje okay akhoi Manipur any India go na khoi patriarchal society le aduda lai bu hang de akhoi women participation in politics adu hajik gi direna gi business da line cham aduga why women participation in politics kare gi darka oi Manipur da khoi gi nipi sing na haiba dai ko politics da lai si am tangi atopa state sing chang dum na bada aduga swai si da women participation si kyam darka oi na rena gi mote kai am darkar oi mi se masa na pamjabadu tawgadabani like nupi da su force tawbadi ade ko like mana pamjaba line da chachagadabani either
politics to oiro or the corporate world oiro duga encourage to bigadamne politics ta changbase duga hojikti male dominated society oidren khanje duga it's all about gender equality right now duga sum encourage to bigadamne haba khoina akhoi gi youth tasu hadi politics tasu yauba habase yam aphabane mi gi damak ta loi khanbirak toine ona akhoi gi manung da laiba humanity se yamna mingonda keno tawbam da kar taiba humanity yauba duga अदगे अमन ना कोई मतमम दा ngai na me khoi yam na khoi gi manipur se hai tare in particular khoi orthodox oi bagi lerami ni pi sing as di yum gi thaba inkhang to raga lega da bani ma di adu ni yum pala matung adu ni heba sida khoi gi wachat na bi tradition le raga su ka he na adu da lupsan graga di kadai faw ba nang independently nang work to bang bang sa hai be do ni nang suna kana IT lam chang pa mi even if someone some adu na politics chang pa mi swai sida akhoi understanding to ba ma da ka oi da bra na traga di just akhoi ni pi di imungi kainoni kind of later gadi akoi smaina sum thak tu lege dori bura akoi doida we need to bring some changes adu proper dakar bra kari mo le sai da changes proper am dakar oina khanje hojik se women sing se ta sing the encourage akoi na encourage moi da hope bi ga da bane aduga chongthok pirak pa mi su lege da ne voices of hope oina ba aduga moi da haidi mayam pra understand to mina ba mayam dakar tai kai gino di differences mayam laitar su kaigumba akhoi masel marakta wakal manaragadi or understand oiba broad minded oiragadi women haidi nupi amana nungdanga thengba da thokpada su chaibiba khotpiba thabak ki purpose ti aphabo itar su mayam society da handle tawba se khara phajana tawbiradi ko aduga understand taw tardi yam nungai jani duga akhoi se loi mi gi mi ngata de loi chap mane ona equal oi whether if you are a trans aduga keno women or a man or ona khoi loi equal loi banina wakhal da su equal oi thabak da su equal oi na loi khanbiraga di understand taw minaraga broad minded oina yamna peaceful harmony labor society ama orakani na su thajai duga understand taw minaba se am dakar oina khanjai amma makhata la sining sa khoi manipur society da oi bi adu atopa society jo bi nupi da ot pa ne be thabak si adum nupi na dum sa thaba nupi na nupi gi awaba je khangdaba even tongan tomba serel mayam le ni ke bi sas bi bahuti ka na khoi stai da dum khoi society su adum nupi sing si kadang to roga di even khoi kairumba magi chap chaba khangde da samna ha da khoi mob justice story amoram da ko aruga nupi gi awa si nupi na khangde bagi mami ma ta long tawi swai chi da ju nangi kari message nangi kari opinion le swai chi aina hygienic badi ko nupi he na understand to bam da kar dai kai gi no di akhoi loina mak noma na tra noma mother am oirak te ni kana no magi wife ko audagi yamna maruina hoi mom sine ba keno oirak toise ko auduna understand to biga da bane akhoi masel marakta he na haidi kama haidino yesin na ba yengchen na ba ko adigi khoi gi amaga mehet na ba honna ba hai tare adu lai roi da bane ado akhoi society dum thok da ba nate adum nupi mai ro kano ma tor me magi achum sum da yeng da iba mayam mang da masam hekta ta khat pi ba maru ta ko pi ba kaina hekta kat pa sugumba aduma mob justice aduga suma la yo pose thok ta na ba hai ba tare akhoi dum lei sing si haji participation of women se very high now any issue da akhoi manipur gi ro ate issue sing da nupi sing ado mangjil thar ga chat pani aduna even meira pai bi hairo women organization oiro akhoi swai da pau phangla wat pa dagi thoning da ba thodo mayam thop mayam le ko swai si da raina kari mo le nang opinion kai le aina ne sida ai gi opinion high tar di time bi ga da bane haidi innocent kay amo oram ba su yai aduga yamna hasty oina decisions lawbado adudo yamna phatten khanjai victim dugi su phajana taraga ko aduga law gi mamang doina tawba aduduna phaina khanjai ado aina haijai se mera pai bi mai ben myam da like moi against ngang bade taba gyan tamina bado aduga time piraga victim dugi su magi opinion magi perspective am lairangani ko auna adusu gyan taminaraga phajana law gi legal oina tawban hena phaina khanjai sagi mone ke su guide adugi makhata la sining subject see now right now you are Miss Manipur 2018 how's it how the any offer hai batai
mapalamdadi any akhoi film gi oiro adagi album gi oiro shumba adum lakpa assignment myam lai kari assignment so far is bauti lakpa le kari approach torok le rena so stopper oibagi adagi sum sida lamjingba group si interview tawbagi sigumba atay album kai ka dilak film gi line si changba pambra natragana just adum pamdabra kamai to bi film gi line film gi line si am di pamje ado aina khanjabam leiba film na changba haise talent am darkar oi moi se am na respected to bi ga dabane aduga talent to acting oi vai talent to yaudadi changaga su aina am pamjaraga su hotnaraga budi kemta oi daba leite ko adoisu aigi oina di film gi line da di changjar oina khanje okay very good adu nang pamani right now aina khangni se manipur da nupi gi status se kadai de lei na khale na you have been now just you are 19 years old adu say taramapan odu tara sunang tong an ba prithvi sta kari thongnari haiba sing sin khangabni 12 lo rabani nupi gi status se kadai wai de lei na khale ra ai side the optimistic oina haizarage yamna wangna leiren khanje hojik ti nupi sing se am strong or bold or moi se am confident or aduga fight to basungam like against crimes ko well inamak to hatpi ba weak oi bangata na tre hojikti ona it's all about women empowerment si amna strong ore do message strong oi ba ko leaders may amna haibirak udagi voices may am aphaba positive oi ba ko oda optimistic oi ba approach am da chatlena khanje hojik pi me am se yam phazaba wafam ni thamir se duga loshilak pada matum silak pada tungi asada kari togena khali aduga inkhal iba akhoi experience myam leini ngasi right now you are Miss Manipur 2018 adu masinga sida sigi oina bhona bada na ke struggle aduga tungi asada na kari togena khali ngasai budi haibi gre ngasai akhoi IT gi lamda changna ba aduga makhata na kari togning ba lebe ke da sami makhata da togning badi some communities oina help tawzaning yamna moina serve tawba humanity serve to was am dakar ta khoi masin da chawkhat mina ninga gadi aduga aphaba poti loi loksan ga dabani aduga khoi pulap chawkhat mina ba adu aigi aspire to za ba hai tar di adu hai tar aduga Miss Manipur mo orapangam basigi credit se kana kana da bibining credit di jamcha aigi chiche aduga kay mamin go with this binarani lai me aduga Cheraba, odagi Chesoma, Che Teresa, Dasasant, odagi akoigi mama imung madung ko hana support torok trasu ko dal oi tawbir eduda I to all those agi friends odagi colleague everyone who supported me through duga hoi duga ai jani aduga sai sai jabdo aspirant me am lerengani right now Miss Manipur oiningba adugumba Miss Manipur oiningba aspirant me am lebuda renagi charisma message bibining live your dream adu haininge aduga to have faith in God I'm sort okay thank you very much Rena ngasi akhoi Times of Manipur gi adumba program coffee with Times of Manipur lengbi raktana kamai tongna Rena na Miss Manipur rakhiba aduga struggle kamai torok schooling deng ngasi paprasi orakba aduga tungi sadana kai to pam haiba punna khangmin ba yam nungai ji matung da su akhoi tungi sa jana khanjeri ba haiba tai akhoi entrepreneur mo oiraga to gan ba myoy kya ma so khoi thawak pi dana even white collar job khakta nati sarkar ki job khakta nati sarkar adu khakta nati khoi to ya ba myam leina kana we can stand alone we can support everything haibo wa folon da ngasi lengbi rak bena ma thank you very much Rena thank you it's my pleasure okay ngasi gidi coffee with Times of Manipur matang asoi lesson jare meng ta biru singbo amukan na khurum jabga lorena kaina ne thang jare